Koi ngasi si hanagi koi gi megi tang hum da miyam gi choba convention amana lep ki warep singa do madu koi makata na India government da pursue tawada ba miyam gi resolutions me amadu India government ga tangna tingna na bagi log warep di matungina koi madu process se hana already howraga lerabni adu marakta operation sindur maruena India government gi sagi aruba koi maruena western front ta terrorist sing thingna bagi adugum laba campaign aduna maram oiraga male koi India pumbagi miyam na high operation sindur adu da solidarity piraga legibaduna maram oiraga koi na su high report adu ngairaga adugi potu ngai tharaga koi lakhibani adu hojikti India gi adu operation sindur gi film du su yamna koi mai pangna lotion gi bogloina na hojik India government gi mai kai degi western front ta terrorist sing thingnabal loirabani na India gi eastern front ta leriba narco terrorist ki issue sisu lotion na bagi rest ogada ba agenda sing adu koi gi convention gi resolution sing adu unana bagi koi already ngasi dagi hapta amuki mamang gi India government gi side ta koi communicate tawraga process tawraga lakuni aduga madugi unana bagi madugi chapchaba schedule lama koi na date 27 swaida ta koi yare haibagi film ma leringe chel chida yamna nuai ta mo da gwal tabigi thodok se thokse lakiba adagi mo gwal tabigi thodok sisu koi rai lai na laithok pa yada ba laiba amagi magi honor laiba amagi dignity laiba amagi magi status adu insult to bai kai kumna ba mangan ba man ba mo da status gi head koi gi administrator na government na tathara ki ba thong adu miyam na pena da badagi madugi mayokta koi tongan ba issue ma mu kudakta mu hojal lakpasina maram oira kanda koi issue asi da soi koi COCOMI na mang tharaga masi policy handle tongno pairakhibani adu hana thana ki ba lemnari ba koi gi sigi convention gi resolution sing adu gi magi agenda sing adu pursue tongna na process asu punna punjal lakpana maram oira kanda hojiti koi chumna gi convention gi resolution du thoktana tana hoji hoji ngarang sumi myamna imai no myam soktana COCOMI na chanjal laiba khongjin sing adu gi pada moina chatharakhiba gwaltabi gi issue gi matang asi jo koi sisoi chodana koi na wari sanaba matamda koi pursue togani aduga koi gi si ahan bane koi na handa hawribasi aduga Manipur da thokriba chahi ani suraba crisis asi resolve tongnana bagi koi gi COCOMI gi mai kai dagi koi sincere attempt ama tawba hongnana bagi ngasi koi na Delhi da chachari bisi adugi ahan ba step amani aduga step asi gi makha tara ko da further koi thabuk myam ama koi changjang da bo wali adu high portion ahan ba koi step ama oira kanda mathang pursue tawada ba koi step sing paikhala ki gani aduga hadaki sida koi tangai phadana ngarang nan thokriba amani ngarang thokriba nuai taba thodok sing ase masigi agenda sing jo koi hapchal laga India government pursue tawadi koi yawja